Kuki Militant Samapan Changlakhi Haibagi detail report Pikhatlaknaba Army ki Maikeidagi security advisor da Khanghallakle Pau wasi pandam pau sedagi laukhatsabane Ningthina train tawraba Kuki Militant Samapan Manipur da September 19 da Changlakani haiba wafam amagi matangda masigi chapchaba report ama Manipur gi security advisor Kuldip Singhana Army ki Maikeida piraknaba hairakle Manipur da train tawraba Kuki Militant Samapan Changlakuna Landa Chathanaba Sem Sari Haibagi Matangda Manipur gi security advisor Kuldip Singhana tha asigi kunda pangthokpa press conference amada masigi matangda security gi oiba chapsaba thaurang lokhale haina phongdokhibane Indian Army gi Spear Corps na X ki khuthangda phongdorokpada wafam asi yamna haksina lopham thokpana chapsaba security gi oiba thaurang lokhanaba Kuki Militant Samapan Changlakani haibagi information asigi chapsaba wafam sing security advisor gi office na Khanghallakadavane masigi information asi Houjikmakki Oinadi Army na Fangba Leitri Hairi information asi ahan boy na CM office na DGP amadi security advisor da Khanghallakhi haibasi leak oiba letter aduna utle India amasung Myanmar anigi marakta kilometer 1400 ngamkhai pullivane masigi manungda Arunachal Pradesh ki sarukna kilometer 900 Nagaland da kilometer 910 Manipur da sahumga marfudraga nipan amasung Mizoram na kilometer 910 oirivane Kuki terroristinga Central Force ka lagtuna rehaiba mayek sengle kokome pawasi pandam pausedagi laukhatsabane Manipur gi security advisor Kuldip Singhana train tawraba Kuki Militant Samapan Myanmar dagi Manipur da Changlakhi haina phongdokhiba wafam angakpa poe Central Force lising hompu lairiba sida Kuki Militant singna irai laina sangsilakpa simagna Central Force ka Kuki Militant singa Lautuna rehaiba mayek sengle haina Coordinating Committee on Manipur Integrity Kokomi na phongdorokle Kokomi na thadorokpa chero lamada train tawraba Kuki Militant Samapan Myanmar dagi Manipur da Changlakhi haibagi matangda Secretary to Chief Minister Ningthaujam Geoffrey na official oiba chero lama thokhiba miyamna khangnakhe masida masibu achumbara aranbara haina miyamna chamamna na leiringai chairakta security advisor Kuldip Singhana tha asigi kunda CM secretary ta paumi singa unaba mada Indian security gi intelligence na pirakpa report ki matungin na Myanmar dagi ningthina train tawraba Kuki Militant Samapan Manipur da sangsinkhre haiba chumle haina phongdokhiba angakpa poe asuk yamkhraba Central Forcing leiriba madi State Force leiriba sina mathau ningthina pangthoklamlabadi Kuki Militant sing lo kaina sangsilakpa ngamlamloi adubu asigumba Kuki Militant sing na irai laina sangsilakpa ngamleba sina takpade Central Force ka Kuki terrorist kangbuga lautuna bani haiba mayek sengle haire Cherol sina hai mamang sahi 2023 gi May 3 dagi asigumba Kuki terrorist sing asina Manipur da narol da sanglaktuna mitai miyam da landa duna genocide chatharakbada Central Force na yengduna leire Security advisor Kuldip Singhana ningthina train tawraba Kuki terrorist miyoi kontra na saba kanglup khaidokduna leire haibase Khanglaba faubada Central Force lising hompu leiriba made State Force lising kontraga manga hena leiriba sida ngasi faubada tumina yengduna leiriba si Central lengang na Manipur thugai na bohonavani haina lawdaba ngamloi mamang thakta kokomi gi Maikeidagi Jiribam district ta Kuki terrorist ing changsilaktuna landara kadori haina Khanglaba faubada security advisor amade DGP na laukhatpam thokpa thabak laukhatkidavana ngasi faubada Kuki terrorist ing na Jiribam da landaraktuna hatpatupagi thabagasi chatharakpane Myanmar romdagi narol da Kuki Militant Samapan lom sangsilakpada Central Force amadi State Force na matam sana faraga matik sabe action laukhatkre haina khudam sangdam kayaga loinana miyamda khangallabade miyamna Central Force ngasina mahaki praja miyambu thamoi sengna ngakseli haina ikai khumnaga nei Central Force amadi Kuki terrorist kangbu singal lautunaraga narol da sangsilakliba Kuki terrorist sing miyamna ukhi khangkhibadagi Micham miyam ngakna bani haiduna security advisor na chair lauraga security force ki awang bathakta strategic operation group SOG gi mifam kauribasi kadai fawba thamoi sengna misam miyam bu ngak sengadagi haibasi miyam na thajaningai oide haire maramasina India laingakna Manipur gi miyam bu masagi asengba citizen ama oina ikai khumnabi rabade asigumba proxy war gi thawung asi khudakta lepiyo Houjik thogle bairang asi Central lengak amade State lengak anina thuba matamda loisillu hainasu kokomi gi Maikeidagi taksilakle any state sing asi Afghanistan gi phibam tahanaba India government na hotnare MP Bimol
Pau asi Changlakpau pausedagi laukhajabane. Northeast Statesing asi Afghanistan gi phibam adumak tahanaba Government of India na honare haina Inner Manipur Parliamentary Constituency gi MP Dr. Angomsa Bimol Akoizamna maral sikhre. Manipur gi hojik wairiba phibam asigi matangda PTI video da piba khanaba interview amada wafam asi phongdokladuna MP Bimol Akoizamna hai Manipur da hojik wairiba phibam asi Uttar Pradesh natraga Bihar da wairamlabade center na khangsin usinadana leiramloi Manipur da leiriba security personnel lising hompu asi center na mapung fana sizinarabade irang asi athubada laksin bangamgane Manipur gi BJP gi MLA singi marakta kangbu amana separate administration gi wafam puthoraktuna tokhai tabagi phibam ama langnariba se Prime Minister na BJP gi MLA amasung minister pulap kauraga wakhal tahanba yavane madu masu center na tawdravanina Manipur da thokli bairang asida Government of India su masigi teksak bufam thoi haina MP Bimol Akoizamna phongdokhe Manipur asi Afghanistan gi phibam ga manarabra haina hangba wahang amagi paukhum piraduna MP Bimol Akoizamna makhata na hai wahang asigi mahutta Government of India na Manipur asi Afghanistan da sanariba Banana Republic ki phibam adumak ohelabra haiba wahang asina chunaba hengane maramdi Manipur asi kangkhong saina ba made machetana ba kanagumba kharanna script oina iraga sanaba yaure Manipur da hojik thogleba violence ki thawong sing asi post colonial India da amukta ukhidriba mawong amada satharagle hojikti Manipur gi irang asida afaba makhal gi khusu khulai amasung military gi mawong da operation sathaduna civil war ga karisu khena ba lairaktre haina MP Dr. Angomsa Bimol Akoizamna makhata na phongdokhe arambai tengol na awaba phongdorokle pawasi Changlakpau pausedagi laukhajabane Manipur da khunda minariba yellow phurup singbu amatoina nungsi sanana laiminana bohonavada asoba thodang lauramba yellow asing batangkhul mapari social minded learned advocate aron kaising kangoi village la leibana manung matam sadana khangawdana leikhidavada arambai tengol PSQ advisory board amade unit khudingi tengoloi khudingmangna thamoi songna nungaitaba phongdoksare mahakna hinglingai matamda naga amadi mitai anigi senglaba maribu miyamda khangananaba kanna laujramkhe Mahaki imung manungna nangauriba awabada arambai tengol na saruk yazare mahaki thawaina ingna signa mapugi laikolda yata ba oirasanu haina arambai tengol general headquarter gi public relation officer Robin Mangang khwairakpamna khuyek piduna thadorok pacherol amana haire sakhangda basingna nongmai kapsilam le pawasi Changlakpagi maira pause dagi laukhajabane ngahan numidang pung 10:30 yankhairom taba matamda masakhangda ba khulai paibasingna Imphal East ki manungsan na Porompat Police Station na kuanba ayang pali savi leirak lane number 6 ningthem pukri mapal da leiba apokpa Kumar Singha kauba miyoy amagi mayumda nongmay round khara kapsilam le haire nongmay kapsilam ba duda asokapan amata yawkhiba leite kanana kari maramgi damak nongmay kapsilam khiba no haiba hawjik phawbagi di khangba ngamdre thawdok aduga mari leinana Porompat Police Station na case ama lakhwatkhre haire